Hello everyone, mayam bukurumjari. Ngasidi local chicken curry oina thongjarage yam unique oiba mawongda mayam na ungta thongkhidriba mawongda thongjarage bako. Ando thonghamgiroi haina su aina thajayeba kaigino hairagadi aina thongdoriba mathelse ai amukta udriba ko ai isana ngasi kaktang aina thongiba numitsidang aina isana puthokjaraga thongjabane ba habadi thongningai mayanse leisalaktadana aina kari kari hapaga semba yai kari hapagadi hauni na sumai semakpa kanda masigi khuthongje taagibane bako aduga yamna so hauba yam delicious oiba mathela mu oye bako sise adu mayam kari hapaga thongge yense haibase mayam ai video se yengaga dum khangbirakani adu mayam loiba paudang di yengbiyo aduga ai thongnanaba mayam ai dum sem sajarage bako adu mayam comment da mention tawbiramo sumaina thongaga su chakre haibadu su haibiramo aduga ai makhatana video se yengbinaba mayam thaijari adudi thongba horage patra ma laujare aduga khoigi hangam thausi laujare ko aduga khoigi sara kanda jira se ngobirani hana aduga khoigi tilau asoiba hapselaga ngakta ngobirani adu mayamna khoigi sanga thongba matam nga chak thongba matam da ko sumaina dum semi dana ko sumaina adugi mong da dum ngaudoine dalchini ma hapchare cinnamon do tejpata ma hapchare aduga ngakta ngobirani ba dona maroi singse mula abanina akoina singa suba maroi chana masuba singse hapsan bi be yarani singa suba leijare chana masuba leijare ko do si singa tang am ngobirane ba duga koigi maroi singsina mulle koigi manam ma leidaine ko maroi mulapagi yam ka suna taba si kan sida koina koi khamena sinwaje tang shoira hapsan jarane ba si leijare ko do khamen simse ngak tang ngobirani do koina si mai je gravy oil holan doini na ne koigi ngahubane ba khamen sin ba se hana thauda jira powder dhania powder hapchalaga ngakta ngobirani flavor je sida dum le hora da bane ba ko ngakta ngawrba matungda koina thum hapchalane ba thum je koini huren namuk hapasu yai do chana ba changda dum hapiroi sana hojik matam dum hapol su yare ko dugo makhum khumjalaga ngakta ma se ombirane ba to khamena sin ba se mulamani koigi high kanduda kaino masala koigi garam masala kaino do koigi black pepper powder do adu do hapirani red chili powder turmeric powder we hapsan birani ko sei sida duga morok asuba kitang hapore nasi gaise hapaga ngaktang mu kisi otpirani ngaktang thau sida ngaktang otpi horase ba ko abde smaina ot hobasina kamaina thau doin hapobasina ne koigi machu se am phajai ba do khamen simba si mulle ko do khamen asin ba se mullabanina koi mayan ate singse hapsan jarage do alu angang ba khara soire aduga hapsan jare ko aduga koigi muli ne salgam ne si singse soiraga hapsan jare ko ado mayam yen thongbada aina mayam da aina haurakpada video da ina haigibdo koigi mayam nang ta thongam giroidaba mawong da thongjarake haido sigi mayan se hapaga thongaka doini dana ko aduduge mayam haijabani aduga hapaka doriba yen susu aina akoigi chumnagi yen asembado adu oina hapoeba phutlaga oina hapaka doine bako do ngaktang ombirase sise to aduga hangto oba matungda ngaktang oma matungda ko si phipam sida leira kanda phajana okhairaga akoigi yen aphutpado hapi be yarane ba adu mayam ai mamangda aigi video ma thagat pane punin iron bana adu punin iron bado laiba phadana 17k above views to chachare 3 weeks ki mamangda thagat jagi bane bako ado mayam nuksibidana mayam comment mayam pibire adu ju pathokjarake ado yen aphutpase smai hapsanjare ko adu ngaktang otpiraga sidai sida ngaktang omsan biraga dum yarane bako aduga koigi garam masala hapchalani phadigom khara hapchalani adum loire mayam sidai sida du yen se kanbagi ko aina yen se phutu oga thammane ba du natrati chaba du ngamaroi ni yam kan bai tare local ni na du sida leijare ko mayam haudong maloi da man dabrane chaba da yam haure ko mayam man draga su du mayam saina dum sigi mayan sing se hapaga mayam su dum try tawbiyo aduga ai comment sing se amtang pathok comment gi thabirak pa koi comment thabirak pa ichilinaw sing imai che sing maming kitang pathok sarake bako mani mamau in baharen binoya devi se agi best friend tare khuru che wahengbam anjel dongmai sonia yum khaibam batika yumnam memota delina memi luhenba laijelembi ilengbam anandi devi anjira benjamin hai anjira benjamin se ma se koigi india ma jadi ntaba male ma english ta comment piri eboko
ꯑꯗꯨꯒ ꯄꯤꯟ ꯇꯧꯖꯕꯅ ꯑꯩꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯣꯏꯅ ꯄꯤꯟ ꯇꯧꯖꯔꯦ ꯃꯥꯁꯦ ꯈꯔ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠꯁꯦ ꯁꯥꯡꯅ ꯇꯧꯖꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯀꯃꯦꯟꯗꯣ ꯑꯩꯅ ꯄꯤꯟ ꯇꯧꯖꯔꯦ ꯑꯗꯨꯒ ꯕꯤꯅꯣꯌꯥ ꯗꯦꯕꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯌꯨꯇ꯭ꯌꯨꯕ ꯐꯦꯃꯤꯂꯤꯗꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯦ ꯑꯩꯅꯁꯨ ꯃꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯌꯦꯟꯁꯦ ꯆꯤꯀꯟꯁꯦ ꯂꯣꯏꯔꯦꯀꯣ ꯆꯤꯀꯟ ꯀꯔꯤꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯆꯤꯀꯟꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒ ꯃꯌꯥꯝ ꯆꯥꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯒ ꯀꯔꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯄꯅꯣ ꯀꯔꯤ ꯂꯝꯗꯒꯤ ꯌꯦꯡꯕꯤꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯏꯟꯁꯥꯡꯁꯦ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛꯂꯨꯛꯁꯦ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯌꯦꯟ ꯊꯣꯡꯕꯁꯤꯒ ꯆꯥꯅꯕ ꯑꯩꯅ ꯍꯋꯥꯏꯖꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯃꯦꯠꯆꯕꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯏꯟꯖꯥꯡꯗꯨꯅ ꯑꯗꯨꯒ ꯀꯣꯠꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯗꯥꯛ ꯈꯤꯇꯪ ꯍꯥꯞꯆꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯆꯥꯛꯂꯨꯛꯁꯦ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯂꯦꯡ ꯂꯩꯔꯦꯀꯣ ꯑꯗꯣ ꯊꯥꯒꯠꯄ ꯁꯪꯗꯗꯅ ꯏꯗꯤꯠ ꯇꯧꯕꯗꯅ ꯀꯌꯥꯝ ꯋꯥꯏ ꯈꯅꯥꯎꯒꯁꯦ ꯀꯪꯉꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯏꯗꯤꯠ ꯇꯧꯕꯁꯦ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯇꯪꯗꯤ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯁꯞꯄꯣꯔꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯅꯧꯕ ꯃꯊꯦꯜ ꯃꯌꯥꯝ ꯄꯨꯗꯅ ꯂꯥꯛꯆꯒꯦ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯉꯁꯤꯒꯤꯗꯤ